Union Minister of State Micro, Small and Medium Enterprises Giriraj Singha Imphal thungrare. Lainungdagi fangba thau amadi gas asi loiba naibana miyamna likna sizinasi haina Deputy Chief Minister Gathangamna phongdokre. Amadi Lilong Chingjau amadi nungaida khong hamba amadi obagi laichat sandoraktuna miyoi kaya hospital da laikanari. Mieng tabiribis mutarabna usari housing mapungaba pausing. Union Minister of State Micro, Small and Medium Enterprises Giriraj Singha Namit Humnigi Khongchata ngasi Imphal da thungnare. Ngasi nungthil Tulihal Airport ta Commerce and Industry Minister Govindas Konthaujam atai official amadi BJP Manipur Pradesh ki President Chawna taramna okhi. Imphal da thungnaraba matung Nilakuti Food Park ta chatuna semgat sagaliba thabaksing yangsinki tungda lamphel pata leba Manipur Khadian Industry Board के Livelihood Business Incubation Center Minister na hangdoki Thoromasida Commerce and Industry Minister Govindas Konthaujam Commissioner Vivek Kumar amadi atai mari leinaba official kyasu saruyake Minister Giriraj na malem gi chakolaba lebak singi apunba misingi chada yankhaidagi humbudra fawba skill development lei adubu India gi apunba misingi chada ani dasmik manga khak skill development daibana thabak fangdabagi khudong chada ba chawna mayunari Masina maram oiraga India ke Prime Minister Narendra Modi na Bharat ke hawalaliba naharo sing lairik hairaba amadi haihaudraba sing yauna skill development lehnanaba thaurang kaya paikhali phungdoki. हम प्लानिंग करेंगे आज कि यार्न का प्रोडक्शन मणिपुर में ही हो. कैसे होगा? हमने सोलर चरखा नाम तो दिया है. कल मन की बात में प्रधानमंत्री जी ने चर्चा की सोलर चरखा सोलर लूम. हमने नैनो स्पिनिंग मिल न्यू वर्जन ऑफ चरखा मॉडल तैयार किया है और एक चरखे से 10 लोगों को रोजगार स्पिनिंग, वीविंग, डाइंग, गारमेंट्स. Commerce and Industry Minister Govindas Konthaujamna Manipur Sarkar nasu lairik hairaba amadi haitaba nahasing masana masabu thabak pijanaba Industrial Estate District Tarukta Linkhatle Government asina awonba ama puraktuna tangdu leitaba wata padaba lamdam ama oinanaba honari phungdoki. There is Imphal West, Bishnupur, Thauba, Churachandpur, Chandel and Okhrul. 3 in hill districts, 3 in plain district, in valley districts. All the young unemployed educated youths will be given privilege to live by themselves without going from door to door in search of employment. Instead of employment, they will become employer. Leinungdagi phangba thau amadi gas asi loiba khamba naiba posak ama oibana masi mipum khudimangna isa gini khanna likna sizina si haina Deputy Chief Minister Gathangamna ngasi Hotel Imphal da pangthopa manama thumian thopagi tharamda phongdokre mana makhata na haikibada thau amadi gas asi likna sizinnabanaba miyam punna khangminanabagi damak mari leinaba singna platform da khaktana tana lambi sorokta chatliba miyam dasu khanganba mathau tai mana makhata raduna Manipur dadi mai amadi isingi khazna fawba pithokningdaba asi laibak thibani phongdoki. Matam khangda matam sana laaba Manipur chatnabi khangda bani longnare judiciously yamna section likna darkar lebada parasta siznaraga akhoi thau thunsu Punjab tawdana iramdam meriba ase sakhatpa nungaya kholeba si ekoi ministry sigi bakhada department singsina khutsamnaraga pangthokba Manipur iramdam se pangthokba se yamna appreciate tawni thagachani Masidagi numit kharanigi mamangda Lilong Kendragi manungchana leiba Lilong Chingjau amadi nungaida khong hamba amadi obagi leina sandoropadagi
Miyoi Chanirom Tongan Tongamba Ana Layeng Sangsing the Laikanari DC Thobal Ti Ranjit Ki Miyeng Makada District Health Society Thobal Na Laina Asidagi Chection Thorang Oina Ngarangdagi Lilong Chingjau Nungai Sanabungda Chatarapat Lem Na Layeng Big Camp Ngasisu Makata Na Chataki Health Services Ki Director Dr. Okram Ibom Chasu Ngasi Haktena Na Chatuna Yangsinkre Director Ibom Chana Laina Asi Lakshina Na Bahonabada Health Department Ki Maikaidagi Lokhat Payaba Thabak Thoram Sing locally Thobal Lilong Leisang Them Chingba Anakpa Layang Sangsing Dasu Laina Asiga Mari Lainaba Hidak Langtang Sing Marang Kaina Thamle Ngasi Mafam Asigi Chana Thangnanaba Potlam Sing Ising Anaba Miyoi Singi Khong Hambagi Sample Lauduna Kari Kari Akai Balebagi Habadu Yangsili Mafam Adugi Miyamna Seasonariba Isindagi Laina Asi Oiramba Yabagi Chingnaba Chauna Lay Miyamna Arumba Ising Thakpinaba Madi Afabi Isingna Cham Thoklaga Chana Thangnabagi awareness pangthole ngasinini humnigi manungdari leina asidagi lakshin bangam lagani haina phungdoki karai dei haweno hisi cholera season juna tamina masika dei no se ko thigana ba ngasi ko ai hospital ko donila food poisoning or brain na ka yengana ba no poche level no ka sin ko sample la ana ba bi amang ko su collect ko test on ba ada no ye hand pa mama mayam thana ba se masi recently jo ha yunina swagi party nanu ba sa hamu ko mama tasan ba isin pata ba si space to ga sanjin laga where we have possibilities young wang na madu ki samples lo tha ado hoji ko sibna ba ma te yaude yam sathe serious ob yaude 50% mukna koi dum electric powder pitha ga manage tawri adu to antibiotic ko medicine ma da te ke ko medical to chlorine tablet isin ko no ma yam kan ko loina free of cost arrange tawri adu na kan hayeng hakita dum ka thong Miyoi Kumathoirom ngasi numidang wairam pung mangarom taba matamda Rims Hospital da pukhatuna lakanari anaba amana phungdorokpada layong asina narakpa numit mari nidrom sure haksangda puk saugatpa nungaitaba amata taude hidak chana faraktabadagi Rims da lakpani haiki Rims da layong balakliba nabasingi fibam Health Minister Punjatang Tonsing Government ki wangang loisu oiriba Moirangthem Okendro Agriculture Minister Abdul Nasir MLA RK Imona Yangsinkre, Rims ki Director Professor Rita, Medical Superintendent Professor Amuba Yauna Anabasingi Fibam Yangsinbada, Layong Asi Toina Kudong Tiningai Leite, Miyamna Pakat Pidanaba Professor Amubana Apil Taubaga Loinana, Anabasingi Tangai Fadaba Hida Langtak Sing Rims na Lem na Pikani Haike. Minister Moirangthem Okendrona Laina Astaging Autonaba Government na Chapsaba Tabak Lokale, Layong Bagi Tangai Fadaba Hidak Sing Government na Putokani, Miyamna Pakat Pidanaba Apil Tauki. Kaliba kudimak state administration na koi mateng pangjagani duga hojik leiba se further investigation ki damukta su koi ta kaliba PSC department duga leibiriba Rims ki taite experts singa tana jaraga koi pangthona ba tawni duga ya na lebak miyam da duga lilongi praja singda hajere panic tawningai ki maramam ta leite duga ni sigi changba expenditure Manipur government na bear tawni simathamja. Thank you. Minister Abdul Nasir na layang riba anabasinda selgi mating PK Minister na lainay layong asi karina tuan bano habadu government na kanathizili makhataba layang basinda su pangbe aba mating pangani phungdoki anabasing du kamena thogla khibano karidai thogla khibano habadu monitor tori edo ngasi chief secretary yauna state ki health department da akanba idi wafam thamaga masi texinna karidagi thogla khibano habadu koi thizali government na so BJP Manipur Pradesh ki President Tej Chawpana Luchungba Miyoi Kangbu Amanasu Rims da layang riba anabasingi fibam Yangsinkre oiraliba fibam asigi matangda Rims ki Medical Superintendent ga unaduna khudaki oiba thabak lokhatnaba wa tanaki Manipur Sarkar ki Transport Department na Imphal City manungda kadai da gari khamfam oigadagi haiba miyamda chapsana khangandabadagi miyamna gari khamfam leitabagi awaba kaya mayoknare Hana Johnston School maningda nongmada gari yankai ki matakta khamlamba mafam asisu temporary market set sagani haina khazin kibadagi hauzik gari khamfam leitre Imphal City ki BT Road Khwaraman Kaitel amadi Thangal Kaitel ki mafam singda duty tariba traffic police singda gari kadai da khamgadagi haina hangbada bakoisu khumpam khangre Khwaraman Kaitel ki tongan ba mafam singda nongmada pot leiba lakleba yamlaba gari sing asigi chapsaba khamfam ama hauzik fawba mari leinaba singna khangandre Hauziki oina gari achoba singi khamfam leiriba asi
Old Assembly Road Family Welfare Lambi gi saruk khara Rup Mahal Teng Manung Amadi Temporary Market Set ki Mataida Gari Khampham khara natana atopa mafamda Gari Khampham amata leitri Gari macha singi khampham su hariba mafam sing asigi saruk khara natana chap chaba Gari Khampham leitri Hiram asigi matangda Manipuri University gi Professor W Nabakumar na Istv News ta phongdorokpada Sarkar gi sasanda asoiba leibadagi miyamna awaba asi mayok nabani Athuba matamda sarkar gi mari lenaba department singna chap chaba miyeng changduna praja singna Gari Khampham leitabagi awaba mayok nariba asi kohanana ba thabak paikhatpana achumba khongthang oigani Imphal City da nongmada yamlabada Gari achuba macha kaya lakliba asigi volume khangdana mafam khara khaktada Gari Khampham pibanadi miyamna sarkar asibu soidana warogani phongdorokli Manipuri miyamna Nomagi sang da baya da posaki da magda Imphal hai sida loina lakna banina masida gari masagi gari achawbagi sigumagi pot mayam amaga puraga lakna banina hojik akhoi gi traffic hai gadra sigi department su kadai kadawai mafam da gari si thaba yai natraga yadi habigi pot si akhoi mapung phana phongdok pi da base masina maram oiduna akhoi yam awaba thengnare Khudam oina hairaga ngasai Johnson School maning da gari thaba yaram basi Johnson School maning da gari thaba yaram gani adana satlaga yaram dramnina sum thauraga thabam leitaba kadai da gari thaga da gesi akoina sigi mapam sida thaba yabani haiba khanghan ba makhak leiragadi madu mana sinjaga da budu khangdramnina amada sador kanda police na thaba yaro haiba amada tawrasu thaba yaro haiba sigumagi mayam da chamamna ba makhak thoklak base Masi akoi administrative lapses khara laibagi khudam ne na lowning aidi Palum sector da Ministry of Textiles na piba scheme amasung incentive ki matangda seminar amangasi Hotel Classic da pangthokre Ministry of Textiles ki makada Indian Youth Industries Research Association Palum Service Center Guwahati na KB Philanthropy 5 Manipur ga khusamna duna pangthokba seminar hodopagi taramda Ministry of Textiles, Government of India के Assistant Director V.K. Gupta, Regional Textile Commissioner Office के Deputy Director Saurabh Sinha, Commissioner Commerce and Industry, Government of Manipur Vivek Kumar na chungba Mioy Singh Thoromapu Singh oina saruk yaki. Commissioner Vivek Kumar na chahi asigi March thada lamboi khonang khongda sagaliba Textile Park loishinanaba honari lupa crore 13 lakh 13 changna mafam asida Textile Park semgatuna hangdolagani. Chahi asigi April thagi tang mari dagi tara fawba Imphal da Industrial Expo ama pangthokuna malem gi miyam da namdam asigi handloom amasung handicraft ki potok uthoknaba khonari haiki The government of Manipur raised the issue to Ministry of Textiles that on the adjacent land in Lambai Khongnangkhong where Powerloom Estate is proposed, the apparel and garment making center is being constructed by NBCC and per unit cost should be at par because both the units are coming at the adjacent land. Puya mai thaki bagi chaniga marputare subaning sing thorong gamari lena na ngasi wangkai hi zamlerak leba panthaugi isai kondagi kangla fawba miyam ge khongchara machakre International Observation Committee on Puya mai thabana sinduna chatkiba khongchat aduda leikidraba maicho maino amadi ahallaman simbu ikai khumnabo utuna miyam na haikaleka tamke thorong gamari lena na iko ki chairman RV Minthing na haikibada Ngasigi Puya mai thabagi thorom asida Bangladesh, Myanmar, Tripura, Assam dagi Manipuri sing amadi Chingi district sing dagi ichil inaw kaya gi mihil sing susar yaba asina aikoi amata punsin bagi khudamni phongdokhi mai thaba se ipai pun da yamlu na thambiram basi nungai te hojik te koi na mayak asi hokat hale chingtam amata woina ba shanti woina ba harmony chati pungnamak na participate toraga mayak asi Ekwegi mayak wiramba mayak asi hengkat hanle nungai bagi numit ni Matamamada ekwegi maihorolga mari leinaba puya kaya mai thaduna mahan khibadagi ekwei ichil inaw marakta horofam khangnarakta badagi khaibung tana rakhibeni haina panthona phungdoroli singamaga sate sumna mapandagi laikha tabado lisinganiga tara taruktagi nahaunana amu puya mai tha khragarsu puya singso amu hanna pailaklaba mapari oiriba ai khutta lailaklaba matam sida maitai se amu nahaunana inkat minersi singtam ani nungsi chanana laiminarsi mangba sengba haiba pangthuk liba khudimakki mafamda singtam anina khusamnaraga lining lon khudimakta wayat lakba singlon mapalasigi singthakta lairiba khunja mapari mamomloi ekhoi khudimakta tuhattuna lairamlaba pumna mapung asidi nahauna namakhoi mathakta su anauba wayel ama
लाइक लाइसु तंबिदुना मैतै लाइपाक इनुंगाले Jingi contract wazasing regular tahalo haiba davida KSO General Headquarter amasung ansamda ngasi ahing nungaidagi matam katana chathagani tawramba ban numit tarani komthokre Mairoi loop anina punna thokpa cherolna Manipur government ki ngasi wari sanarba matungda numit tarani gi manungda thabak oina pangthokani haiba thajaba pirapadagi khongjang ngasi handokpani piriba matam gi manungda thabak oina pangthorakrabadi makata na khongjang changsingani hairi Pawi Marathon atimba break amata Masigi han boy no puthokjaba sangai plastic storage tank sizinnabi yansinaba potlam yaudraba LLDP ina sajaba sangai de sizinnabi fangbigadaba sizing 200 300 500 750 1000 1500 amashung 2000 liter ni chahi taragi guarantee ga loinana khenaba makal khudingi apama machu sing fangbigani Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahan bangami tattoo mole freckle na chingbasu lauthokpa yai hakjang gi ahemba fat pamdaba body gi hair lauthokpa yai ngasi mak unabiu Dr Madhubala laser beauty clinic MZ Avenue Imphal Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lift staff syrup sizinnabiu adungi awaba punama koknabigi pambaini diabetic na naraba anaba singnasu sizinnaba yaraba lift staff capsule shu phangbigani lift staff syrup amadi lift staff capsule naraga laingba budi najingai da successful hobana hena fai Breaking matungda taram noksori Imphal West Police Narcotics Cell na mamang thagi tang kumathoida kaisam thongdagi anaya daba spices karbar tawbugi damak miyoi ani hariba potlam singa loina na phagatpa ngamkre farba miyoi sing adudi kakching khuldiai lekai dagi TS Suresh Kumar Jay Kuntraga Mapan apopa TS Madan Mohan amadi Palel dagi Lalam Tauthang Jay Nipugamathoi Mapuroiba Kumar Tauthang Kawi makoidagi phagalaba potlam sing adudi Pangolin KG Chamagakun amadi ginseng kg kunni makhoi ani Manipuri da Central Forest Division da sinaraba matungda wahang pahong tawada atopa nupi dendrodium amasung ginseng kg mapal makhai ga konana phagatpa ngamki phagalaba nupi adugi maming RS Regina Jai Kuntraga Nipat Bapuroiba SK Bijoy Chandel dagi hausina Tangkhul Avenue da leibani miyoi ahum asi ngasi CGM Imphal West ki court putholaba matungda Suresh Kumar amadi Lalam Tauthang tha asi 13 fawba judicial custody da jail da thajinkre amarom da SR Regina bu makata na wahong pahong chathanaba February 3 fawba Forest Department na remand lauthake CGM Imphal West ki APP Ajit Kumar mutum na phungdropada makoi hundagi fangliba anaya daba polam sing asi schedule 1 gi manung chanbana athuba matamda charge sheet thagatuna ain gi oiba cherak phangana ba honagani haike record ama investigation tawrba matungda charge sheet ama submit tawrakanda makoisi makata na hena kanba dandi sing pinanaba koi production department as well as on behalf of the forest division of forest officer central forest division gi complaint siga mari lena lokot chagani Senapati district ki manung chana leiba Kharampalal village asi analayang gilam yauna hiram kayada sotana leidi adumoinamak Kunja sing na suba nomba kanbadagi lafu amadi sing thaduna hinganabagi achoba lambi ama oide Kharampalal village ki chief R Umsofun na phungdorpada lafu thaduna chahi amada yamnaba lafoi yonduna charoba sempham kaya phangi mafam asida kunja sing na sing thabagi thabaksu chathai chahi amada sing bora chamarom puthotuna kg da lupa kungi changda yoli haina phungdorali PMGSY gi makada chingi district singda paikapa thabak thoram sing amaga yenaba amadi khulai paiba singna tax loguna maram oiraga chawno akaiba thon bani haina rural development and panchayati raj ki minister Francis Ngajokpa na phungdokre wafam asi ngasi scheme asigi makada Technopol Assembly constituency gi manung chana leriba machi block ta lambi thong semga liba sing yengshinbagi khongchata phungdokibani khongchat aduda Technopol Assembly constituency gi MLA DK Korunthang Manipur State Rural Roads Development Agency ki Chief Engineer N. Babuchan, Additional Chief Engineer Syam Sundar, AC Brozen amadi ate official kaya susarya ki paikaliba thabak thoram sing ningthina quality maintain torom davada Chief Engineer na mari leinaba contractor singna niyam chuna thabak shunaba akan bawafam thamlam ki mahana phungdokibada quality maintain tawdaba contractor sing guideline gi makada blacklist tawnabagi khongthang su lokhalagani haike
MLA Korung Thangna lambi semlam laga maintenance ningtina tawdabana maram oiraga lambi thong fatriba asi mari lenaba singna yangsilhaningi haiki. Amaromda Minister Francis na Ukrul District asi district mayamdagi Khwaidagi thabak paikhatpa district amani adubu amaga yetnaba official singda ayetpa piba loinana khulai paiba singna tax pidi haiduna athingba kaya thambadagi thabak thorom singda thinthale maramasina ayet apan pibi danaba appeal tawki. Torabsu request tawbiro kadai no kadai watpuno kramba lambino haibu tawbiro makoi misunderstanding laragna department tainaba aduga lambi quality pajana tawduna khungi misu loibe matungda muka Myanmar instigate tawda muka department tainaba adu ngaktan natana court da so muka litigation thaba adu ngaktan ministry su iba asi ekoi chokapik sainate aduna yarabdi cooperation piraga district coding da koi gi officers singse free da chanana ba pirabdi koi equally district amama or so koi equally thabak se chingya sup chaukat balam se government of India na aduga department na pajana tawase koi opportunity chance loni Manipur ki sangnara ba iba National Sahitya Academy Award Sarachan Thiam na luchungba miyoi taruk na sawa kangbu ama Bangladesh ta chetuna mafam adugi aiba singa unaduna lol chakwat hananaba khananai nakre team asina sileta chahi taret khuntakpa matamda ningthau gambir singana konung saduna leramba Manipuri Rajbari yengke tungda Manipuri singna khundariba mafam singda suchatuna aiba sing unake Makoibu ngarang Bangladesh Manipuri Sahitya Sangsad Kendra Committee na opagi thoram amasu sileta leba Bangladesh ki sangnaraba aiba AK Seram gi yumda pangthoke thoramasida Bangladesh ki aiba singda khudai sadhau luki dex calendar amadi Istv da sandokiba saireng saidinabagi CD sing khudol tamki Sengmai Nagar Panchayat ki Indian National Congress da karaklaba councillor ahum amadi independent councillor ama ngasi BJP Manipur Pradesh da yarokpada President Tesh Chawna ayaba pikre councillor mari opagi thoramsu BJP head office da pangthoke thoramadu da General Secretary Administration M Ashwini Kumar amadi atei maruiba miyoi kya susarya ke M Ashwini Kumar na haikibada Congress government asi miyam na pamdaba hauраbanina mathang da pangthokadoriba election singda BJP na chawna mai paktuna sarkar paigani haike Tesh Chawna Nagar Panchayat asida BJP na panchayat semlagani haike Amaromda lagliba February tarukta pangthokadoriba miyamge khongchat amachakadoriba amadi fact encounter ge matangda Congress na tumina election ba si angakpa fawi haike parampura ri leiba dumba aluwa concept se lavokre social organization में हम लोग याद है और प्रजापन कोई जो लोग चल रहे कई लोग कांग्रेस ने जो तो भी ले बच्चे याद तो ले हाउ की फेक एनकाउंटर हेरोजी ना है से कांग्रेस पार्टी द करी नो नो मो लारी हेरोजी ना है से है बरा नतगा जुमी है बरा जो हाई दिया पॉलिटिकल पार्टी पुनः मत मोटी है जो पार्टी ने है सरकार पाई नहीं ना पार्टी दुखी स्टेप है नमदी तुम ठोकता मरमदना मसी कांग्रेस ने लोट ना सुनलाई दशे मसी तो अंजनिंगे Akoizam Sanatonbu Manipur People's Party gi chahi ahumgi nauna president oinana bakhan kre hairi mamang thagi kuntrada ya school janmastan da pangthokiba party gi general conference da mahapu president oina khankibani Mifam asina party asi hena mapangal kakhat handuna state asida value based politics taunana ba amasung February tarukta pangthokadriba miyamge khongshata saruk yagani hairi Nambol Electricity Subdivision Office ke manager L Joy Kumar bo transfer tawgi mayota ngasi subdivision asina kwaliba mafam da leiba miyamna semba JAC na Nambol Electricity Gate Solo Sinkre loinana gate mamangda wakat bifam chathakre JAC ki convener N Angobana Mamang da leramba manager sing mathau fazana tawdabadagi maigi phibam fatte haiduna wakatpada tabidraga handak tha kharakak nauna manager oina lagliba L Joy Kumar na thabak fazana tawduna income kaya kahan bangamle amadi mai chang naina fangbang ngamle haike February mari fawbi manungda transfer order stay tawdrabadi mathang numitagi akanba khongjang changsingani haike Sumai dongna transfer tawrukpasi ekoi sarkar da tasena angakwa mafaw masi thuna Tarik mari bong manung da stay order to withdraw gade koi tarik manga de je akan khongjang maya ama civil organization
मैम पुल्लकांदा इमा इवेंट मेरा पाइबी मैम पुल्लकांदा कोई अकन हेन अकन खुंजिन चथजगनी है आई मिदे थोंदा हाजे इंग्लिश सुना मापन थोखिबा सासिनबा खुथोंगबगी थौदोता मिरोलबी रविना अमदी संजीत हाटखिबगी मतंगदा हेड कांस्टेबल थौनाजम हेरोजिना थेंगनबसु थेंगना मसाना मराल याजबगी असेंबो वाफम फोंदोरकपा असि मतमदुदा मियामना जंक्शनखिबा इहेव अमदी खोलाव अदु अचुबनी हाइबा उत्पंगमले मतिक चाबा वायल संग अमना वायंदुना चैराक पीद्रिबा फावबदी हेरोजितकी हिंबगी हक निंथिना ngak शेनगनी हाइना ह्यूमन राइट्स इनिशिएटिव ना फोंदोरकले संजीत हानबगी याथंग पी की हाइना मराल सिरिबा हौजिक इम्फाल वेस्ट की एसपी ना हेरोजित की मायोक्ता डिफेमेशन सूट अमा हौजिक फावबा करिगी तौद्रिबनो लमदमसिदा रूल ऑफ लॉ हाइबदु लेरंबा तारगदी एसपी अमना मनिंग तौना हेक्ता मोट पिफम थोकते केस असिगी वारोइशिन अमा पुरक्त्रिबा फावबा गवर्नमेंट असिना इम्फाल वेस्ट की एसपी खुदक्ता सस्पेंड तौफम थोई नत्रगा माहपु मथौ तौहंदना थमगदबनी हाइरी मरमदुना रविना संजीत मिहात की केस असि थूना लोइसिनबा मरी लेनबसिंगदा अपील तौरकली लमदमसिदा स्टेट फोर्स ना मिचमदा फैक्ट एनकाउंटर दा मियोय कया लेखिदबा अमदी केस लिसिंग अमगा चमंगा कुनिपान पेंडिंग दा लेरिबा असिगी मायोक्ता थ्रीटन इंडिजिनियस पीपल सोसाइटी टिप्स ना मियामगी ओइबा मिफममा लालेबा फेब्रुअरी 5 दा पांगथोक्तना मिफमदुगी वारेब अदु प्राइम मिनिस्टर दा पिसिंदुना केसिंग लोइसिनना होनारगनी हाइरी ngasi Manipur Press Club ta pangthopa pauming unaba mada tips ki president W Anand Maitei na phongdoropada ngasi dagi chahi kuntra rom asida mara leitaba mi fazinba sasinaba khut thoknabada mioy ke hat ki ba madi Supreme Court ta case ke apanduna leriba asina kidnapping namduna faba madi sasinaba nomai kapnabada thongna hapa oina thokli masiki mayokta loop asina atai loop singaloina na fact encounter da lekidraba singi JAC imung manung amadi Human Rights Activists sing yaw na mifam pangthokadabani haiki marathon ateba break amamu Build your success BYS Palace Compound Machalema School admission is going on Palace Compound leba BYS na haukiba sahi mari asida thangna thangna puthokiba position holder masing 2012 position holder taret 2013 taranithoi 2014 kunmathoi 2015 first position holder puthokpagalona atopa position holder nipan break batungda mukana taramosari Lekidrabi ima kombi ki taran thoi subaning sing thorom ngasi poire lemero mera pai bilum na sindura lamsel da leba ima kombi ki ning sing khubam da pangthokre tonga tonga ba lup singi duchungbi ke ara srup ya ke poire lemero mera pai bilup ki president longjam memchou bina phongdorokada ima kombi na lamdam asibu hiram kya da lamjing duna lakhiba du ngasi gi mirol na mahaki tung induna mahak na pamjaram sing thabak to onthokpa tangai phade Laliba tang tarukta pangtoka dariba miyamge khongchat asigi yengdaga jingi loop kharana national highway amadi jingi mafam singda kauriba ban asi handokpiu haina apil tauki Manipur dam sida bal rocket tawna thing jakado baleli masida anga etoi tholak paya bagi mo asi emunari ba isa luki ban tawai ba isa kodim ban rocket ya handokpiu na apaba abul laiba Manipur ing na chitna angdu laika me ba Manipur ma laiba ka koi koding ma kitchen ni haidna khanning na jaro afan de thanja Handa pangthokiba manga subai SSS Manifa English tara manga da manamatum phangraba film manga na asaba Central Board of Film Certificate sing season aduna festival gi chatna kanglon gi wangmada entry torum bagi damak film sing asigi producer sing amadi makhoi banner sing film forum Manipur amadi Sahitya Seva Samiti Manipur na chahi ani karigumba amata mari leinaroi hairi film manga adudi tilai khombi tu kisi Delhi melei nangna nokpa yeningi amadi nongdi ngalamle haibasini Anal Naga Baptist Association gi ani suba Triennial Fellowship Program ngasi Chandel District ki Raldrung Khulda Loshinkre Sulang Area Baptist Church na yumbu oiduna numit humni chatharaki ba thorom asigi roshin bada Manipur Baptist Convention ge Finance Secretary Oneshima Adunamai
Baptist Church की pastor SK hockey susarya के global warming nupi singi hakshel na chingbada seminar pangthokpa loinana isei changdamdaba singsu pangthoki ISTV की सर्विस प्रोवाइडर अमा ओइबा 3F केबल की मीटर निफुरोम सांगबा ऑप्टिकल फाइबर जुन कुंट्रागी अहिंग नुंगाइदा जनवरी कुंट्रागी अहिंग नुंगाइदा सकंदबा सिंगना कोंगबा खेत्री लेकाई श्री पुखरी मपादा कक्तुना हुरानख्रे मसिना मरम ओइदना नेटवर्क असिना कोनबा बामोन कंपु इरिलबुंग कैराव लंगदुम खनरोक संद्रोक अमदी थियाम कोंजिल की मफम सिंगदा सिग्नल फंगनुद्रे हंदंग मरा कोंगबा खेत्री लेकाई एरियादा ISTV लाइन सकंदबा सिंगना तोइना कक्पगी थौदोक थोरलिबा असिगी मतंगदा इरिलबुंग पुलिस की ओसीदा चेरोल अमा पिसिंदना मरा लेबे सिंगी मथक्ता थबक लौखपिनबा तक्षिनख्रे Lilong Municipal Council की इंडिपेंडेंट काउंसिलर ओइना माय पाकलबा मियोय अहोम इंडियन नेशनल कांग्रेस दा यावदा MPCC की प्रेसिडेंट ना याबा पीख्रे लोयालम लंगजिंग लुप मयांग लांगजिंग अमदी डिस्ट्रिक्ट लीगल सर्विसेज अथॉरिटी इम्फाल वेस्ट अनिना कुसमनदुना मयांग लांगजिंग टर्निंग कम्युनिटी हॉल दा नोमग ओइबा लीगल अवेयरनेस प्रोग्राम अमा पांगथोख्रे हाइरी Northeast NSS Festival Koima da March amadagi pangtokadori festival asida NSS volunteer nupa macha taranithoi nupi macha taranithoi program officer ani saruyana naba regional center Guwahati na khalakle Manipur gi unit singna national level program da saru yadriba volunteer maraktagi nupa macha nupi macha amamam February taranithoi fawi manungda khalaknaba state liaison officer Manipur na khangale Small Industry Development Bank of India Istv की स्पॉन्सरशिप मखादा चनुरा माइक्रोफिन मणिपुर सिंधुना मरीसुबा फेस की फाइनेंशियल लिटरेसी मास अवेयरनेस कैंपेन ngasi तेरा सापम लेरक्ता पांथोख्रे थरमदुदा UBI की चीफ मैनेजर इरोम प्रदीप कुमार अमदी चनुरा माइक्रोफिन मणिपुर की चीफ एग्जीक्यूटिव ऑफिसर PK कुमार सुसरविया की कैंपेन अदुदा सेल तुंगशिनबा अरेमदा खर्चा तौदबा अमदी तोंगान तोंगानबा इंश्योरेंस मखल सिंगना पीरिबा कानबा कयागी मतंगदा खना लेनकी Wangjing की IRE स्कूल दा Patriotic Writers Forum Manipur amadi wing thawbal na sinduna ngarang dagi hona chathariba anishuba brain drain exposure haina mingthorba National Children Residential Painting Camp ta saruk yariba angang singa National Film Award El Tonthoiga unabagi thoram pangthokre ngasigi thoram aduda forum gi Vice President ya School IRE Wangjing ki Principal Rajiv Kumar amadi ate maru ba miyo kya su saruk ya ki painting World Cup film gata na thanaba yatraba mari lainei art ki lamda thabak toriba singna lamda masi kanbadasu miyeng changmina se haina tonthoina phungdoki Laliba February tarukta amuko UCM amadi CCSK na sinduna pangthokadriba apunba Manipur gi tunglam chatki akhanaba khongchat asida Southeast Asia Cultural Organization SICO Manipur University Contractors Association Aam Aadmi Party, the Young Development Organization, Lukram Lairak, Awang Lekai Women Welfare Association, Kanglai Chanu Kanbalub, Communist Party of India, Khagi Club Kiamgai Amadi, Indigenous Peoples Association of Kanglai Park, Park Manipur na mapungfana sagot pagaloy na saruk yagani Heidi. Hauzik sana bagi pau. Ngasigi sana bagi pauta Headquarter IGAR South ki lamjing makhada 9 sector Assam Rifles ki nipusuba Assam Rifles na sinduna haukiba January kuntra dagi chatharakpa state level interclub archery competition ngasi loishin kre ngasi pangthokiba final match da SIRC na overall team champion amadi ya school athletic club na runners up takre sikana suba position loki ngasi sanakiba final match in da nupigi India round individual ki 50 meter da P Sonia Nupagida Sikagi TS Langamba Nupagi 70 meter ge recurve division individual da SIRC ge A Joy Chandra compound division individual da SIRC ge CS Ramakantana Makok Oike competition loishin bagi thoramadu da IGAR South ke Major General VS Srinivas 9 sector Assam Rifles ke commander brigadier VT Matthew amadi CO Deepak Dayal Saruya bagaloina na makok matang taraba singda mana matum sing enthoke Lagliba February Mari dagi tara Mari Fauba Kumanlapak Men's Stadium da pangthokadriba ahanba Rani Garden Liu All India Women's Invitation Football Tournament da match official oinaba referee ani Y Ingobi amadi K Ajit Kumar hapchile haina amfana khangalali
Amaromda tournament asida Manipur represent taunaba tongan club singdagi nupi football sanaroi kun khangakre Khangalaba sanaroi singna February anigi ayuk pung 3:30 chapa matamda masa-masagi training kit singa loinana artificial turf ground da laktuna course da report tauranaba khangalakli All Tripura Parents Forum na sinduna Agartala da chatharakpa ahanba International Open FIDE rated chess tournament ngarang loisinkhre Manipurgi Y Dhanbirna point tare pangduna ahum suba position takiba loinana lupa lising tara amadi trophy lauke A Chakri Tombi Amadi Y Sankarna point Taruk Makai Fangduna Mapan Suba Amadi Taramato Suba position Lauduna Lupa Lising Mari Amadi Lising Ahungi Mana Funky Jahi Taramanga Makagi category da PH Ranjitna Mari Suba position Taduna Lupa Lising Amadi trophy Lauke Jahi Mapan Makagi category da Lanhaiba Loitong Bomna Ani Suba position Taduna Lupa Lising Amadi trophy Lauke Atopa Sanare Ahum Amasu Selgimana Funky Sai NERC Imphal na chaliba chahi imisani tara ki sports academic session da ming chananaba sanari singda khangalali sports discipline sing adudi nupa amadi nupi gi archery boxing cycling fencing taekwondo weightlifting amadi wushu ni sanari singda masagi biodata yawba darkas adu laliba February taramanga pawbi manungda center asida pisilaknaba khangali Jiri da chathariba Jiri Cup football tournament ki ngasi sanakiba match da PWDA Silcharna kuntare suba Assam Rifles ku penalty da mangamari da maitiba pikre hayeng YCC Karingal amadi LFC Lungrejang sanagani Bamon Kampuda Chathariba BK Trophy 7th State Level Open Tennis Ball Cricket Tournament King Asisanakiba quarter final match da PYC Sonalika na YCCA Arapatibu run Umfuga Tareta Maitiba Pikre PYC Sonalika ge Ronald na wicket ahum run nifuga humdoi lautana man of the match takre Devendra Singha Sibalbu Gymnastics ke Federation India ge interim president oina khankre Federation ge General Council ge mefamna Federation ki President Sudhakar Setibu anti Federation oiba thabak thorom ki damak thazadabagi vote maithiba piki bani haina General Secretary Dr. S. Santi Kumar ki cherol amana phungdorali Faidinga Youth Development Club na sinduna February anidagi club asiki ground da anishiba grassroots level football coaching program pangtholagani hairi Manipur Cricket Association gi BCCI qualified umpire singna sindunanga si luang popa cricket stadium da cricket umpire clinic pangthokre program aduda umpire tarahumdoina saruk yake BCCI qualified umpire RK Amul Senana cricket ki khwaidagi anoba niti niyom amadi masana asigi matangda marik chumbo wafam phongdokhe saruk yariba singi marakta tongan ba wakhalon sing phawdoknaduna masana asi hena paganaba khana nainake Anisuba Village Level 7 A-Side Open Football Tournament ke winner Micro Kairak na Oikre Brave Boys Association Sengmaizin na sinduna mamang thage January 13 gi team 13 na group mari thokna khaidokna club asigi ground da chatharakiba tournament ngasi loisinkhre loisinbagi tharomda Works Minister Dr. K.S. Ratan Kumar Pokaw Sengmaizin Gram Panchayat ki Pradhan MD Zeniawuddin Ward Member Enrollment L Binasaki WS School amadi Upapradhan A Chauba Devi Susaruya ke tournament asigi ngasi sanakiba aroiba match da micro kadak na YMC Sanjenbam bu goal mari anida maitiba piduna winner oikibani winner oiraba team da memento galoina na lupa lising tara amadi runners up tarabada memento galoina na lupa lising tare PK loishinbagi tharunga mari neina na Minister Ratan Phongdokibada Village level dagi Masak naiba sanaroi sing sengbatuna Manipur ge football masana da afaba sanaroi sing hena puthokpa ngamgani haike Khori Leka Youth Association asinduna association asigi volleyball ground da team tara nitoina group mari thokna khaidokna chathariba third state level junior volleyball tournament king asisana kiba quarter final match da YVA ngarangbamna PYC isoku set ahum sino amadi KYVA khojumana IGO team A oinambu set ahum sino da Maitiba piduna semi-final changkre makhataba sanabagi pau boyaning thosam-dagi phongbigani Hagatseri ngasigi sanabagi pauda Sahit Manoranjan Football Neroka Football Club Sangakpham amadi Nisa Thangmaiban Taruk Suba Sahit Manoranjan Singh Memorial State Open Football Tournament ki final da thengnaragani
भारत की दमक यंगनबगी मकुटा थौना फना थवाई कथोखरबा CRPF ता असिस्टेंट कमांडेंट ओरंबा याम्बे मखा लेकाइदगी NG मनोरंजन निंगसिंग थौंग मरी लेनना ग्रुप सेंटर CRPF लांजिंग अमदी इम्फाल वेस्ट डिस्ट्रिक्ट फुटबॉल एसोसिएशन सिंधुना खुमन लंपाक मेन स्टेडियम दा टीम 13 न सरुक यादुना चथरिबा टूर्नामेंट असिगी ngasi सानखिबा अहानबा सेमीफाइनल मैच दा नेरोकार फुटबॉल क्लब संगाफमना UPSA पुखाउबु गोल निफाल सिनोदा माइथिबा पिदुना फाइनल संखिबनी नेरोका फुटबॉल क्लब संगाफमगी माइपापगी गोल सिंगदु साइखो हाउ टुबोइना मैच की अहानबा 19 सुबा 19 सुबा 34 सुबा 73 सुबा अमदी 74 सुबा मिनिटा गोल 3 चनखी अतोपा गोल अनि दुना रोनाल्डना मैच की 92 सुबा अमदी 94 सुबा मिनिटा चंदुना मैच असि माइ पाखिबनी सठरिबा टूर्नामेंट असिगी अनिसुबा सेमीफाइनल मैच की सानखिबदा निशा थांगमैबना ग्रुप सेंटर CRPF लांजिंगबु गोल 3 अमदा माइथिबा पिदुना फाइनल संख्रे निशा थांगमैबलगी माइपापगी गोल सिंगदु एल सनाटोमना मैच की 15 सुबा अहानबा हाफ की अहाप मिनिट अमा अमदी 94 सुबा मिनिटा गोल अहुम चनखी अतोपा गोल मरी अदुना KS न्यूटन KS जेकी एल रतन अमदी थोमियो सिनमरेना मैच की 19 सुबा 34 सुबा 73 सुबा मदी 34 सुबा मिनिट चंदुना मैच असी माइ पाखिबनी माइथि औरबा ग्रुप सेंटर CRPF लांजिंगी अमतंगारबा गोल अदु अमस कोमना मैच की 53 सुबा मिनिट चनखी मैच असिदा निशा थांगमैबनगी सानरोय एल सनातोम्बा इटोम्बा अमदी ग्रुप सेंटर CRPF लांजिंगी TS बॉम्बे अमदी अमोस कोमदा सेंटर रेफरीना येलो कार्ड पीखी सठरिबा टूर्नामेंट असी थासिगी तांग अहुमदा मणिपुर की चीफ मिनिस्टर ओ इबुबिना थौरम मपु ओइदुना लोइसिलगनी पोलो मणिपुर हॉर्स राइडिंग एंड पोलो एसोसिएशन सिंधुना इम्फाल की मपाल कांगजेबुंगदा पोलो टीम 13 सरुक यादुना ममांग थागी तांग 18 दगी चथरिबा तरुक सुबा 57 माउंटेन डिवीजन पोलो टूर्नामेंट की ngasi सानखिबा अहानबा मैचता एक्स पोलो क्लब वांखैना KNMM राइडिंग स्कूल सिंगमैबु पांजिल 15 अनिदा माइथिबा पिखरे एक्स पोलो क्लब वांखैगी माइपापगी पांजिल सिंगदु एल तोलोंग खोंबना अहानबा अनिसुबा अमदी अहुम सुबा चक्रदा पांजिल अनि नि चनखी एल अटांगबना अहानबा चक्रदा पांजिल अमा अनिसुबा अमदी अहुम सुबा चक्रदा पांजिल अनि नि चनखी TS मोचाना अहानबा अमदी अनिसुबा चक्रदा पांजिल अनि एन प्रदीपना अहुम सुबा चक्रदा पांजिल अमा अमदी आइसकांतना मरिसुबा चक्रदा पांजिल अमा चंदुना मैच असी माइ पाखी माइथिखिबा KMM राइडिंग स्कूल खिंगमैगी पांजिल अनि दु एस अबुंग अमदी एल मोचाना अनिसुबा अमदी मरिसुबा चक्रदा चनखिबनी सठरिबा टूर्नामेंट असिगी अनिसुबा मैच की सानखिबदा मणिपुर पुलिस स्पोर्ट्स क्लब टीम B ना इम्फाल राइडिंग क्लब लंफेन पाटपु पांजिल मरी अमदा माइथिबा पिखरे मणिपुर पुलिस स्पोर्ट्स क्लब टीम B की माइपापगी पांजिल सिंगदु TS कावबना अनिसुबा अमदी मरिसुबा चक्रदा पांजिल अनि चनखी अतोबा पांजिल अनि दुना आई खाबना अनिसुबा अमदी मरिसुबा चक्रदा चंदुना मैच असी माइ पाखिबनी माइथि होरबा इम्फाल राइडिंग क्लब लंफेन पाट की अमतंगारबा पांजिल अदु एल रोहितना अनिसुबा चक्रदा चनखिबनी हयेंग अहानबा मैचता खुराई पोलो क्लब टीम B अमदी इबुदौ थांजिंग पोलो क्लब खोंगमनगा सानगनी अनिसुबा मैचता टेक्चम पोलो क्लब अमदी नंबुन मपान पोलो क्लब खागेमपलीगा सानगनी हॉकी मणिपुर हॉकी न सिंधुना खुमल लंपाक हॉकी स्टेडियम दा मापाल की टीम 5 अमदी स्टेट अस्की टीम 3 पुन्न टीम मापलना ग्रुप अनि थोंगना खाइरोक्तुना ममांग थागी टांग 19 दगी चथरिबा अनिसुबा W थोइबी देवी चैलेंज हॉकी ट्रॉफी मेंस ओपन की ngasi सानखिबा अहानबा मैचता हॉकी यूनियन लाइरेंगबम लेकाइना मैरा बासिखोंगबु पांजिल 12 अहुमदा यामना लाक्सना माइथिबा पिखी हॉकी यूनियन लाइरेंगबम लेकाइगी माइपापगी पांजिल सिंगदु हारविनना पांजिल 5 चनखी एंड जेटली आइस अमरजितना पांजिल अनि चनखी अतोबा पांजिल अहुम अदुना एल बर्जर कुमार S आइस किंगसन अमदी M दिन चंदना चंदुना मैच असी माइ पाखिबनी माइथि होरबा मैरा बासिखोंग की पांजिल अहुम अदु TS टोम्पोक एन विक्रमजित अमदी एन राहेश कुमारना संखिबनी सठरिबा टूर्नामेंट असिगी अनिसुबा मैच की सानखिबदा CO सिंगमई वांग मखेत्री लेकाइना असम राइफल्सपु पांजिल 5 अनिदा माइथिबा पिखरे
CO Singami Wangma Khetri Lekagi Mai Papagi Panjal Singadu Ji Dinku Amadi TH Hentoi Bana Panjal Ani Sanki Atoba Panjal Aduna KSS Umes Kantana Sanduna Mersasi Mai Pakibani Mighty Oraba Assam Police Ki Panjal Ani Edu Mirin Goi Amadi Bidojit Kohinna Sankibani Hayeng Ahanba Mesta BEG Pune Amadi FCI North East Zone ga Sanagani Ani Subam Mesta SSB Lucknow Amadi CO Singami Wangma Khetri Lekai ga Sanagani Futsal Football Niles Wahengbam is the 11 Open Futsal Football Tournament Organizing Committee Amadi Usaha Bhavan Club Sagombal Sayang na Sinduna Sayang Ground Team Kunitoi na Group Mari Thokna Khaidutuna Mamang Thagi Tang Kunitoi digi Chathariba Anisuba Niles Wahengbam is the 11 Open Futsal Football Tournament ki ngasi sanakiba match ta Yumbu UBC Team B Sayang na IBIS Sagombal Mainolerakpu Goal Tarmapal Sinoda Yamna Laksana Maitiba Piki Yumbu UBC Team B Sayangi Mai Papagi Goal Singadu Kantana Goal Taramanga Sanki Parina Goal Ahum Amadi Atoba Goal Aduna Arunjitna Sanduna Match Asi Mai Pakibani Masinong Muyoba Ingasay Pau Pumigani ICAR Lampel Pataki from a powder, Nasi White Saba degree Celsius Kunitoi. Quite in bad degree Celsius Tara das Nipona. Nung City Yawa is Malin Nissan, Ayuk the Chada, Marfudarama Toy, Nung Hilda Chada Nifapal. Nongzu Kisang, 0.0 Ani millimeter. Maruba Pamukana Pizari Numir Humniki Kongsata Union Minister of State Micro, Small and Medium Enterprises Girira Singha Infalda Thungare Dainungagi Pangba Thau Amati Gas Asi Loiban Naibana Miamna Ligna Sizina Sihana Deputy Chief Minister Gakangamna Pungdokre Amadi Lilong Chinjaw Amadi Nungaida Kong Hamba Amadi Obagi Laichet Sandorakuna Miyoi Kaya Hospital da Laikanari Istv ni pizza pau mata se sendiri ni yang tak bila semua bukan